Nongthang tibu ming tabi ba khwai punang po ha mamak te da kak pane ko laundry akoi hojik na dari ba misak asi 2022 gi akoi gi council lawa higher secondary gi exam da topper oi rakraba so islam biswan andani thank you dar kakpa kainone kainone kainom yam sai sara kainom thaksidana. Seriously, what the fuck are you doing? boy sa coffee ani ka to bro momo khraga ado khoi gi so islam biswan andagi nang ji haibadi nungai tina si biswan anda buje Adum hayo karinone anda ra biswan andagi life amasung ima pabungi ming hanam ta da hana biyo kainone khoi ba do khoi ba khangbra khoi ba khangma natro. Please, no! No! khangum lako khoi ba do IS officer ne khoi man doctor ne yam pai hello kai ado khoi ma do doctor ne khoi ma do babina da le hoji babina da aduga khoi da dun haji Impal SP oina leye Impal West SP oina leye aduga ai makha da kainong le bisonandagi ima se babinada lay hai se khoi kari ngamdaba no to amta hana biramo khoi bisonandagi yengi ba bisonandagi interview si yengi ba mi sina ko ima do na ra bazat la kai dori no hai singnarang wani adom ta hana marik sun amta hana bio sa je na kitang problem lebra kainom lebra na ge kainon ai hai da babina la khoi man na hai nati khoi ma do doctor oi hai nati doctor khang ga pi ngo apron ge lebda adune hai je ado bisonanda handaki kano exam asida khoi ma kyam phangbage haiba sum ta nayo kainone ai gi mark senda 99.99 PC satpane. Oh my god! nang gisi diamond radio gi 91.2 megahertz ki do adu mansalak tore ko nang gi PC ja sahi ani home ka khoi corona lai khibana ko adu gi online class to su mapung pha da ba net nungai ta ba adagi school su ka tramina ado biswananda si karamna exam se mayok na rakpage adu na tragana topper lepa easy note tawraga adagi micro note semaga tawbra adu na trag isagi knowledge ta gira adu na corruption lai khibadagi topper lepra adu tai oza sako bugadi yaw khibsala kainone khoi henda yoksang mai thabda khangobra yoksang mai thaba khangobra sa yoksang mai thaba sida kainone akoi imana ba khoi mari ma sakchani sakchana ba si Ruhi Kumar kom ya ma no yunga ta ba ne Ruhi Kumar sina kamai ta kan da ma hai ba ai koi nupi da ma koi ke adu ya da ba ya aseng marup na te adu da ta ne biji ko bang ya biji sina exam ma hapani hapta ba ni jena ba aina hasina angang ji mark se hapaga loim pass on si ma hasina ai ba dudi pass on sai ta to on sai na yena aina pun thaksil dai thakwa the o teacher lai yum aina yum tak ko nok ka ta alo pa sine hai ban hala ba aina ang hai an thong chat hang to create to aina phak lai to ba kaino ne to tang lai tho ai sang kisine ko bai ba ai chum lak man ai di yan ta na ubu do tak kanjil dai thong tak khudi pak te pak tu ye ada ba pak ye ai numi to ba sau sa ang pani yam ti saramani ko no ba IS officer oibni na ko yam ti sarangani sawbada magun ju leibani ko IS officer singna sawbaje ngod yam lemna IS ki sa mu khai sawbam leibani ko tawngani IS officer oide kai na ko ado kaki bisonandagi school jam ta hana haro nang school haiba si thawre ai nang sai hangbada di yaw gi dawni tu nang haibda si thawre ko kainone ai je khoi mana hek polok padagina sahi makai adumai sahi ama makai dai bakte angal wari chasare wari khoi gi do sana thoi da sasare adugi mathang da ije class 1 2 class 5 se Emmanuel Grace Academy no ai khong ko saribo chobagi school da tawjare duga adugi mathang da class 6 to 10 IPS ithai da tawjare hoi bisonanda je hadi algo nanda je bisonanda je algawadi gi khoi gi tal akaba adigi sarak pagi maliko kochu ju khar seng udi ko adigi khoi IPS school da tamak panina khoi gi IPS oi gi habi gi asa ga leibra adu natraga noi father gi IS officer oiningba asi makseu natraga na khoi gi miriam adigi laikai da going officer gomba oiningba asa leibra adu dahana habiyo sir kainone ai favorite singer se saning thaujan saning thau khang ga hajikana phawida mane ado nang sar ko bodo ko fajana sar hana tang fajana mayek chen hayu kai hai di keno sa na sa dai ngonda angarwadi gi tan jaba do da kuju singda ba se ai ji ya mu mi dina tabane furi go li pagine duma sar chum chum sa na lawa la pani si
ꯁꯥꯔ ꯋꯥ ꯌꯥꯝꯒꯅꯤ ꯐꯖꯅ ꯍꯪꯉꯨ ꯀꯣꯏꯁꯟ ꯐꯖꯅ ꯑꯦ ꯁꯥꯔꯒꯤ ꯑꯩ ꯐꯝꯃꯁꯨ ꯌꯥꯏ ꯐꯝꯗꯁꯨ ꯌꯥꯏ ꯐꯖꯅ ꯋꯥꯔꯤ ꯁꯥꯟꯅꯁꯦ ꯌꯥꯏ ꯍꯥꯏꯕꯅꯤ ꯌꯥꯏ ꯒ꯭ꯌꯥꯟ ꯇꯥꯕ No, God! ꯑꯗꯣ ꯃꯈꯥ ꯇꯥꯅ ꯕꯤꯁ꯭ꯋꯥꯅꯟꯗ ꯑꯩꯈꯣꯏ ꯋꯥꯍꯪ ꯈꯔ ꯍꯪꯉꯛꯀꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯦꯛꯁ ꯀꯌꯥ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯌꯥ ꯑꯃꯅ ꯑꯦꯛꯁ ꯅꯠꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯤ ꯑꯗꯨ ꯃꯇꯥꯡꯗ ꯈꯤꯇꯪ ꯃꯃꯤꯡ ꯈꯔꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯅꯪ ꯑꯦꯛꯁꯀꯤ ꯃꯇꯥꯡꯗ ꯀꯩꯗꯧꯔꯦ ꯁꯥꯔ ꯑꯦꯛꯁ ꯄꯜꯂꯔꯣꯏ ꯃꯗꯨ ꯑꯣ ꯅꯪꯁꯦ ꯑꯦꯛꯁ ꯄꯟ ꯌꯥꯗꯕ꯭ꯔꯥ ꯑꯗꯣ ꯅꯪ ꯏꯁꯩ ꯑꯃ ꯁꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯏꯁꯩ ꯑꯃ ꯁꯛꯀꯦ ꯍꯥꯏꯕ꯭ꯔꯥ ꯁꯥꯔ ꯑꯗꯣ ꯅꯪ ꯏꯁꯩ ꯁꯛꯄꯗꯣ ꯈꯔ ꯁꯦꯠ ꯁꯣꯡꯂꯥ ꯃꯥꯅꯤ ꯁꯥꯔ ꯁꯦꯠ ꯁꯣꯡ ꯑꯣꯏꯕꯒꯤ ꯑꯩ ꯅꯪꯉꯣꯟꯗ ꯏꯁꯩ ꯁꯛꯄꯒꯤ ꯑꯌꯥꯕ ꯄꯤꯕꯅꯤ ꯑꯗꯨꯅ ꯅꯪ ꯁꯦꯠꯇꯣ ꯐꯖꯅ ꯁꯦꯒꯥꯏꯔꯣ ꯑꯣꯏꯕꯅꯤ ꯅꯨꯡꯁꯤ ꯅꯨꯡꯁꯤꯅ ꯀꯥꯏꯅꯈꯔꯕ ꯅꯪꯒꯤ ꯈꯨꯕꯝꯅꯤ ꯑꯩꯅ ꯊꯃꯣꯏꯗ ꯂꯥꯠꯂꯤꯕ ꯀꯅꯥꯁꯨ ꯈꯪꯗ ꯊꯝꯕ ꯅꯪꯕꯨ ꯍꯜꯂꯛꯈꯤꯒꯗꯔ ꯋꯥꯔꯤꯗꯤ ꯂꯣꯏꯁꯤꯟꯈꯤ ꯃꯩꯁꯥꯗꯤ ꯂꯥꯡꯍꯧꯋꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡꯒ ꯀꯧꯔꯔꯣꯏ ꯅꯪꯕꯨ ꯑꯃꯨꯛꯁꯨ ꯏꯆꯤꯜꯁꯤꯅ ꯅꯣꯡꯃꯇ ꯁꯛꯈ꯭ꯔꯦ ꯋꯥꯁꯛ ꯀꯌꯥ ꯑꯩꯗꯤ ꯅꯪꯕꯨ ꯅꯤꯡꯁꯤꯡꯗꯕ ꯀꯥꯏꯅꯕ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯁꯨ ꯀꯣꯛꯇ꯭ꯔꯤ ꯑꯩꯒꯤ ꯊꯃꯣꯏꯗꯗꯤ ꯏꯅꯤ ꯅꯪꯒꯤ ꯈꯦꯡꯅ ꯆꯦꯟꯈ꯭ꯔ ꯂꯦꯞꯄꯣ ꯑꯩ ꯏꯟꯇꯔꯚꯤꯌꯨ ꯃꯈꯥ ꯌꯥꯝ ꯇꯧꯗꯧ ꯋꯥꯠꯂꯤ ꯌꯥꯝ ꯁꯥꯡꯃꯟꯈ꯭ꯔꯦꯀꯣ ꯑꯗꯣ ꯑꯝꯇ ꯅꯥꯄꯤꯗꯣ ꯑꯝꯇ ꯇꯩꯊꯣꯛꯄꯤꯌꯣ ꯅꯪꯒꯤꯁꯦ ꯏꯟꯇꯔꯚꯤꯌꯨꯁꯦ ꯀꯨꯏꯅ ꯂꯧ ꯌꯥꯗꯧ ꯃꯥꯟꯗꯦ ꯁꯠ ꯂꯥꯎ ꯂꯣꯏꯁꯟꯅꯕ ꯇꯧꯁꯦ ꯑꯩ ꯋꯥꯍꯪ ꯈꯔ ꯍꯪꯒꯦ ꯂꯣꯛꯇꯥꯛ ꯄꯥꯠꯁꯦ ꯀꯅꯥꯅ ꯇꯧꯈꯤ ꯀꯩꯅꯣꯅꯤ ꯁꯥꯔ ꯑꯩꯈꯣꯏ ꯕꯥꯆꯧꯗꯣ ꯃꯤꯁꯇ꯭ꯔꯤꯅꯤ ꯅꯣꯡꯃꯥꯏꯈꯣꯡꯗ ꯍꯥꯏꯗꯤ ꯃꯤꯁꯇ꯭ꯔꯤ ꯔꯥꯖꯦꯟ ꯈꯥꯏꯕ ꯔꯥꯖꯦꯟ ꯍꯥꯏꯔꯗꯤ ꯃꯃꯤꯡ ꯐꯖꯅ ꯆꯠꯂꯦ ꯍꯥꯏꯗꯤ ꯒ꯭ꯔꯦꯠ ꯋꯥꯜ ꯈꯪꯕ꯭ꯔꯥ ꯆꯩꯅꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕ ꯌꯨꯝꯗꯣ ꯒ꯭ꯔꯦꯠ ꯋꯥꯜ ꯈꯪꯉꯣ ꯁꯥꯔ ꯒ꯭ꯔꯦꯠ ꯋꯥꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯍꯨꯝ ꯁꯨꯕꯗꯣ ꯑꯩꯈꯣꯏ ꯕꯥꯆꯧꯅ ꯗꯤꯖꯥꯏꯟ ꯇꯧꯕꯅꯤ ꯕꯤꯁ꯭ꯋꯥꯅꯟꯗꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯞꯄꯔꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯑꯣꯏꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯅꯪ ꯐꯖꯅ ꯈꯪꯉꯝꯃꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯆꯠꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯕ ꯚꯤꯗꯤꯑꯣꯅꯣ ꯍꯥꯏꯕꯒꯤꯗꯣ ꯑꯗꯨꯗꯨꯃ ꯍꯥꯟꯅ ꯊꯝꯃꯣ ꯑꯗꯨꯒ ꯃꯇꯥꯡ ꯑꯣꯏꯕ ꯀꯣꯏꯁꯟ ꯀꯌꯥ ꯂꯥꯛꯂꯅꯤ ꯚꯥꯏꯔꯦꯜ ꯆꯠꯄꯁꯤ ꯀꯔꯝꯕ ꯚꯥꯏꯔꯦꯜ ꯆꯠꯄ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯈꯣꯏ ꯇꯥ ꯀꯕꯣꯛꯂꯩ ꯏꯅꯥꯎꯆꯥꯒꯤꯗꯣ ꯏꯅꯦ ꯑꯣ ꯀꯩꯅꯣꯅꯦ ꯃꯣꯏꯗꯣ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯕꯅꯦ ꯍꯥꯏꯗꯤ ꯑꯃꯗꯨꯅ ꯏꯅꯦ ꯀꯩꯅꯣꯝꯇ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯇꯧꯔꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯗꯨꯒꯤꯗꯣ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯈꯔ ꯇꯥꯏ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯩꯅꯣꯅꯦ ꯍꯥꯏꯗꯤ ꯏꯖꯠꯀꯤ ꯋꯥꯐꯝꯗ ꯍꯥꯏꯗꯤ ꯃꯤꯑꯣꯏꯕꯅ ꯁꯥꯟꯅ ꯀꯣꯏꯁꯟ ꯃꯈꯟ ꯍꯪꯕꯤꯔꯦ ꯑꯗꯨ ꯏꯖꯠ ꯁꯣꯛꯄ ꯌꯥꯕ ꯃꯌꯥꯝ ꯇꯧꯕꯤꯔꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯐꯅꯦꯛ ꯆꯤꯡꯈꯠꯄꯒꯤꯗꯨꯗꯤ ꯈꯤꯇꯪ ꯐꯖꯃꯟꯗꯦ ꯐꯣꯇꯣ ꯀꯥꯞꯄꯩꯁꯤꯟꯗꯣ ꯈꯤꯇꯪ ꯐꯖꯃꯟꯗꯦ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯀꯩꯅꯣꯅꯦ ꯏꯅꯦ ꯍꯥꯏꯒꯗ꯭ꯔꯥ ꯏꯃꯥ ꯍꯥꯏꯒꯗ꯭ꯔꯥ ꯏꯕꯣꯛ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯏ ꯁꯤꯛꯀꯠꯄꯩ ꯃꯑꯣꯡꯗꯣ ꯍꯥꯏꯗꯤ ꯐꯖꯅ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯨ ꯋꯥꯏ ꯆꯥꯏꯔꯦꯕ ꯊꯨꯟ ꯊꯣꯛꯄꯤ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯀꯩꯅꯣꯅꯦ ꯊꯨꯟ ꯊꯣꯛꯄꯤꯒꯤꯁꯦ ꯃꯔꯥꯡ ꯀꯥꯏꯁꯤꯜꯂꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯅꯦꯠ ꯄꯥꯏꯕꯝ ꯈꯪꯗꯦ ꯑꯦꯝꯕꯤ ꯈꯪꯗꯦꯀꯣ ꯊꯨꯟ ꯊꯣꯛꯄꯤꯁꯦ ꯃꯔꯥꯡ ꯀꯥꯏꯁꯤꯜꯂꯛꯑꯗꯤ ꯑꯗꯨꯅ ꯈꯤꯇꯪ ꯆꯦꯛꯁꯤꯟꯅꯅꯤ ꯕꯤꯁ꯭ꯋꯥꯅꯟꯗꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 10 ꯉꯥꯡꯉꯁꯨ ꯄꯨꯡ 24 ꯉꯥꯡꯉꯁꯨ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯉꯥꯡꯉꯁꯨ ꯄꯨꯟꯁꯤꯁꯤꯗ ꯂꯩꯕ ꯉꯥꯡꯉꯁꯨ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯥꯡ ꯇꯤꯚꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯉꯥꯡꯍꯜꯂꯒꯅꯤ ꯑꯗꯨꯝ ꯇꯣꯞꯄꯔ ꯑꯗꯨꯝ ꯂꯦꯞꯄꯨ ꯃꯊꯪ ꯀꯌꯥꯗꯁꯨ ꯑꯦꯛꯖꯥꯝ ꯅꯠꯇ꯭ꯔꯁꯨ ꯊꯕꯛ ꯀꯌꯥꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯑꯣꯏꯌꯨ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯥꯡ ꯇꯤꯚꯤꯁꯤꯗ ꯑꯗꯨꯝ ꯒꯦꯁ ꯑꯣꯏꯅ ꯑꯗꯨꯝ ꯀꯧꯁꯟꯖꯒꯅꯤ ꯋꯥ ꯉꯥꯡꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯀꯤ ꯗꯤꯐ꯭ꯔꯦꯟ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯏꯟꯁꯇꯥꯗꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯒꯤ ꯐꯦꯁꯕꯨꯛꯇꯅ ꯀꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯤ ꯅꯨꯄꯤꯁꯤꯡꯁꯤꯕꯨ ꯍꯥꯏꯕ ꯅꯨꯄꯤꯁꯤꯡ ꯏꯟꯁꯇꯥꯗ ꯆꯪꯉꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯟ ꯒ꯭ꯂꯥꯁ ꯎꯞꯄꯝꯕ ꯅꯨꯄꯥꯁꯤꯡꯁꯦ ꯍꯦꯛꯇꯅꯦ ꯁꯥꯏ ꯂꯥꯎꯊꯣꯛꯅꯤꯡꯉꯦꯕ ꯀꯩꯒꯤꯅꯣꯗꯤ ꯈꯪꯗꯦꯕꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯐꯦꯁꯕꯨꯛꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯤꯁꯦꯁꯟ ꯍꯦꯛꯇ ꯂꯥꯎꯊꯣꯛꯅꯤꯡꯉꯦꯕ ꯑꯗꯨ ꯀꯃꯦꯟꯒ ꯇꯠ ꯄꯤꯅꯤꯡꯉꯦꯕ ꯑꯗꯒꯤ ꯁꯤꯌꯔꯒꯁꯦ ꯁꯠ ꯇꯧꯅꯤꯡꯉꯦꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯇꯣꯞꯄꯔ ꯕꯤꯁ꯭ꯋꯥꯅꯟꯗꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯁꯤ ꯑꯩꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯚꯤꯌꯔꯁ ꯃꯌꯥꯝꯅ ꯂꯣꯏ ꯈꯪꯕ ꯐꯕꯅꯤ ꯏꯟꯁꯇꯥ ꯑꯃꯁꯨꯡ ꯐꯦꯁꯕꯨꯛꯀꯤ ꯈꯦꯠꯅꯕꯁꯦ ꯀꯩꯅꯣꯅꯦ ꯏꯟꯁꯇꯥꯁꯤꯅ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯆꯥꯡꯁꯦ ꯈꯤꯇꯪ ꯇꯞꯄ ꯃꯥꯜꯂꯦꯀꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯈꯤꯇꯪ ꯋꯥꯏ ꯑꯗꯨꯒ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜ ꯆꯠꯄꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯊꯨꯏꯌꯦ ꯁꯤꯌꯥꯔ ꯇꯧꯅꯕ ꯈꯣꯠꯅꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯏꯟꯁꯇꯥꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯊꯨꯟ ꯊꯣꯛꯄꯤꯁꯦ ꯏꯟꯁꯇꯥꯗꯁꯨ ꯌꯥꯝ ꯀꯟꯅ ꯆꯠꯅꯔꯤ ꯊꯨꯟ ꯊꯣꯛꯄꯤ ꯆꯠꯅꯕꯤꯁꯦ ꯅꯍꯥꯟ ꯏꯅꯦ ꯑꯃ ꯊꯨꯟ ꯊꯣꯛꯈꯤꯕꯗꯣ ꯅꯣꯏ ꯃꯑꯣꯡ ꯇꯧꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯏꯆꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏ ꯅꯣꯛꯇꯨꯕꯗ ꯉꯥꯏꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯔꯤꯕ ꯅꯣꯛꯁꯦ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯅꯣꯛꯁꯦ ꯂꯦꯞꯄꯁꯤ ꯀꯩꯅꯣ ꯈꯤꯇꯪ ꯃꯈꯥ ꯇꯥꯈꯤ ꯊꯨꯟ ꯊꯣꯛꯄꯩ ꯆꯠꯅꯕꯤꯁꯦ ꯌꯥꯝ ꯆꯠꯅꯩꯌꯦꯕ ꯍꯥꯏꯗꯤ ꯊꯨꯟ ꯊꯣꯛ ꯆꯠꯇꯅ ꯑꯩꯈꯣꯏꯒꯤ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯤ ꯃꯣꯏꯗ ꯅꯣꯝꯕ ꯑꯃ ꯅꯤꯛꯄ ꯑꯃ ꯌꯥꯎꯔꯦ ꯃꯣꯏꯒꯤ ꯗꯥꯟꯁꯁꯤꯗ ꯁꯤ ꯈꯤꯇꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯖꯗꯦ ꯏꯖꯠꯄꯨꯗꯤ ꯌꯣꯜꯂꯒ ꯌꯧꯋꯦ ꯆꯨꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏꯁꯨ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯤꯑꯕ ꯍꯣꯠꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯍꯤꯔꯝꯗ ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯩꯅꯣ ꯃꯣꯏ ꯅꯤꯛꯄꯒꯤ ꯁꯤꯟ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯊꯨꯟ ꯊꯣꯛꯄꯤ ꯆꯠꯅꯔꯦ ꯑꯗꯒꯤ
ꯅꯤꯛꯄꯒꯤ ꯁꯤꯟꯖꯟꯅꯔꯦ ꯑꯗꯣ ꯈꯤꯇꯪ ꯐꯖꯕ ꯋꯥꯠꯂꯦ ꯁꯤ ꯊꯕꯛꯁꯤ ꯈꯤꯇꯪ ꯍꯥꯏꯖꯒꯦ ꯍꯥꯏꯖꯔꯒꯦ ꯁꯤꯗꯤ ꯑꯗꯣ ꯑꯌꯥꯝꯕꯅ ꯅꯨꯄꯤꯁꯤꯡꯅ ꯑꯣꯏꯀꯣ ꯎꯝ ꯑꯗꯒꯤ ꯅꯪ ꯏꯆꯥ ꯅꯤꯉꯣꯜꯁꯨ ꯄꯣꯛꯅꯤꯡꯉꯝꯃꯔꯣꯏ ꯍꯥꯏꯗꯤ ꯏꯟꯁꯇꯥꯒꯨꯝꯕ ꯄꯥꯏꯍꯟꯅꯤꯡꯉꯔꯣꯏ ꯆꯨꯝꯃꯦ ꯑꯗꯨ ꯍꯥꯏꯗꯤ ꯄꯣꯛꯅꯤꯡꯗ ꯇꯁꯦꯡꯅ ꯏꯟꯁꯇꯥ ꯄꯥꯏꯔꯦ ꯍꯦꯛꯇ ꯅꯤꯛꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ ꯂꯩꯇꯦꯀꯣ ꯑꯗꯨꯁꯨ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯇꯧꯔꯛꯏꯕ ꯃꯌꯥꯝꯁꯦ ꯑꯩ ꯏꯆꯥ ꯅꯨꯄꯤ ಖꯤꯇꯪ ꯆꯥꯎꯕ ꯊꯨꯟ ꯈꯤꯇꯪ ꯆꯥꯎꯕ ꯑꯗꯨ ꯄꯣꯛ ꯇꯥꯔꯒꯗꯤ ꯅꯊꯨꯟꯗꯣ ꯕ꯭ꯔꯦꯛ ꯑꯩ ꯊꯠꯅꯤꯡꯉꯤ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯂꯩꯔꯦ ꯍꯥꯏꯗꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯊꯨꯟ ꯈꯤꯇꯪ ꯆꯥꯎꯔ ꯕꯣꯗꯤ ꯈꯔ ꯂꯤꯡ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩ ꯑꯗꯨꯒꯤ ꯋꯥꯈꯟꯗ ꯁꯥꯔ ꯍꯥꯏꯗꯤ ꯆꯨꯝꯃꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯕ ꯊꯨꯟ ꯈꯔ ꯆꯥꯎꯔꯕꯗꯤ ꯀꯛꯊꯠꯂꯒ ꯍꯥꯏꯗꯤ ꯊꯝꯃꯁꯤꯔ ꯈꯜꯂꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯩꯅꯣꯅꯦ ꯃꯣꯏ ꯏꯟꯁꯇꯥꯁꯤ ꯅꯤꯛꯄꯁꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯍꯥꯏ ꯃꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯔꯁꯤꯡ ꯔꯤꯌꯦꯛꯁꯟ ꯇꯧꯕꯒꯤ ꯏꯟꯁꯇꯥꯒꯤ ꯔꯤꯌꯦꯛꯁꯟ ꯌꯦꯡꯕꯒꯤ ꯃꯌꯥꯝ ꯂꯩꯔꯤꯑꯕ ꯑꯗꯣ ꯃꯣꯏ ꯊꯥꯒꯠꯂꯛꯄꯁꯤ ꯀꯩꯅꯣꯅꯦ ꯑꯁ ꯑꯀꯤꯕꯤꯔꯣ ꯆꯪꯕ ꯌꯥꯎꯔꯦ ꯁꯨꯝ Seriously. ꯌꯥꯎꯔꯦ ꯋꯥꯔꯤ ꯀꯩꯅꯣꯝꯗ ꯇꯧꯔꯦ ꯍꯥꯏꯕ ꯍꯟꯗꯛ ꯌꯨꯅꯥꯏꯇꯦꯠ ꯁ꯭ꯇꯦꯠ ꯑꯣꯐ ꯑꯃꯦꯔꯤꯀꯥꯗ ꯑꯀꯟꯕ ꯖ꯭ꯋꯥꯔ ꯑꯃ ꯍꯥꯏꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯁꯇꯥ ꯄꯥꯏꯕꯤ ꯅꯨꯄꯤꯁꯤꯡꯅ ꯅꯤꯛꯄꯗꯒꯤ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯁꯨ ꯇꯥꯏ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯕꯤꯁ꯭ꯋꯥꯅꯟꯗꯅ ꯃꯁꯤ ꯑꯁꯦꯡꯕ ꯑꯣꯏꯕ ꯖꯥꯠꯂꯥ ꯏꯟꯁꯇꯥ ꯄꯥꯏꯕꯤꯁꯤꯡꯅ ꯏꯟꯁꯇꯥꯗ ꯅꯤꯛꯄꯗꯒꯤ ꯖ꯭ꯋꯥꯔ ꯑꯥꯔꯀ꯭ꯋꯦꯛꯁꯤ ꯊꯣꯛꯈꯤꯕ꯭ꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯁꯥꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯒ꯭ꯔꯥꯐꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕ꯭ꯔꯥ ꯀꯩꯅꯣꯅꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯅꯤꯛꯄꯗ ꯖ꯭ꯋꯥꯔ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯁꯨꯃꯝꯕ ꯌꯥꯏ ꯀꯩꯅꯣꯅꯦ ꯕꯣꯗꯤꯁꯦ ꯃꯆꯥ ꯑꯃ ꯇꯧꯔꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯏ ꯌꯦꯡꯕꯤꯔꯤꯕ ꯅꯈꯣꯏꯁꯨ ꯅꯦꯠ ꯈꯥꯡ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯕꯨꯁꯇꯔꯁꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡꯅ ꯍꯥꯞꯄꯦꯕ ꯑꯩ ꯇꯥꯃꯣꯅ ꯍꯥꯞꯄꯦꯕꯀꯣ ꯕꯨꯁꯇꯔꯁꯦ 12 GB ꯑꯗꯨꯝ ꯀꯥꯞꯄꯦ ꯑꯗꯨꯅ ꯅꯤꯛꯄꯒꯤ ꯁꯤꯟꯁꯦ ꯈꯤꯇꯪ ꯂꯦꯞꯄꯗꯤ ꯐꯅꯤ ꯍꯥꯏꯗꯤ ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯏꯁꯦ ꯑꯃꯒꯤ ꯋꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯥꯒꯤ ꯑꯥꯔꯀ꯭ꯋꯦꯛ ꯊꯣꯛꯄꯒꯤ ꯍꯤꯔꯝ ꯃꯌꯥꯝ ꯂꯩꯌꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯟꯅ ꯆꯠꯅꯔꯤꯕ ꯔꯤꯜꯁ ꯅꯝꯕꯗ ꯅꯤꯛꯄꯒꯤ ꯊꯕꯛꯁꯦ ꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯥꯂꯦꯝ ꯏꯃꯥ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯁꯥ ꯑꯃ ꯄꯤꯕ꯭ꯔꯗꯤ ꯈꯜꯂꯦ ꯋꯦꯠꯇꯤ ꯃꯆꯥ ꯑꯝꯇ ꯅꯠꯇ꯭ꯔꯕꯅꯤꯅ ꯂꯣꯏꯕꯒ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯁꯥꯔ ꯀꯩꯅꯣꯝꯇ ꯑꯩꯈꯣꯏꯒꯤ ꯑꯆꯤꯡꯕ ꯁꯥꯔ ꯅꯝꯕꯔ ꯑꯃ ꯇꯧꯕ ꯉꯥꯛꯇꯪ ꯉꯥꯏꯕꯤꯔꯝꯃꯨ ꯍꯣꯏ ꯇꯧꯊꯣꯔꯣ ꯑꯩ ꯃꯈꯥ ꯇꯥꯔꯝꯒꯦ ꯑꯁꯤꯒꯤ ꯕꯤꯁ꯭ꯋꯥꯅꯟꯗꯁꯨ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯝ ꯊꯠꯂꯛꯄꯅ ꯑꯩꯈꯣꯏꯒꯤ ꯋꯥꯟ ꯇꯧꯕ ꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯑꯩ ꯏꯊꯟꯇ ꯉꯥꯏꯔꯦ ꯑꯩ ꯏꯊꯟꯇ ꯉꯥꯏ ꯇꯥꯔꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯀꯦ ꯃꯥ ꯈꯤꯇꯪ ꯁꯥꯎꯈ꯭ꯔꯦ ꯊꯥꯡ ꯇꯤꯚꯤꯒꯤ ꯍꯦꯛ ꯒꯦꯠ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜꯒꯤ ꯀꯥꯎꯊꯤꯟ ꯑꯗꯒꯤ ꯐꯌꯦꯡ ꯑꯗꯩ ꯑꯟꯗ꯭ꯔꯣ ꯃꯈꯜ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯑꯩꯅ ꯍꯣꯔꯦꯟ ꯏꯟꯇꯔꯚꯤꯌꯨꯁꯨ ꯂꯣꯏꯔꯒ ꯊꯣꯛꯃꯤꯟꯅꯕꯗ ꯑꯗꯨꯝ ꯈꯤꯇꯪ ꯄꯤꯊꯛꯑꯅꯤꯀꯣ ꯃꯥ ꯇꯣꯞꯄꯔ ꯑꯣꯏꯖ ꯇꯥꯔꯒꯁꯨ ꯑꯁ ꯌꯥꯅꯤ ꯂꯥꯛꯑꯣ ꯀꯩꯅꯣ ꯁꯥꯔ ꯍꯣꯏꯁꯤ ꯀꯩꯅꯣꯅꯤ ꯃꯣꯃꯣꯁꯨ ꯄꯤꯖꯗꯦ ꯑꯗꯒꯤ ꯀꯥꯐꯤ ꯑꯃ ꯊꯛꯁꯨ ꯊꯛꯇꯦ ꯀꯥꯐꯤꯗꯣ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯑꯗꯨꯝ ꯆꯥꯡ ꯅꯥꯏ ꯂꯣꯜꯂ ꯄꯤꯊꯛꯑꯦ ꯑꯗꯨꯅ ꯋꯥ ꯀꯨꯏꯅ ꯉꯥꯡꯕꯅꯤ ꯏꯁꯥ ꯆꯣꯛꯊꯕ ꯈꯤꯇꯪ ꯂꯩ ꯑꯗꯨꯅ ꯁꯥꯔꯗꯁꯨ ꯈꯤꯇꯪ ꯋꯥꯡꯕꯗ ꯈꯟꯊꯕꯤꯗ꯭ꯔꯦ ꯑꯩꯒꯤ ꯑꯔꯣꯠ ꯑꯊꯨꯞ ꯃꯌꯥꯝ ꯎꯁꯤꯟꯕꯤꯔꯦ ꯑꯗꯒꯤ ꯀꯩꯅꯣꯅꯤ ꯁꯤꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯀꯩꯅꯣꯅꯤ ꯁꯤꯁꯨ ꯑꯩꯈꯣꯏ ꯊꯣꯛꯄ ꯃꯇꯝꯗ ꯒꯦꯠꯇ ꯑꯉꯥꯡ ꯑꯃ ꯄꯥꯏꯔꯝꯕꯅꯦ ꯑꯉꯥꯡꯗꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯔ ꯂꯥꯛꯄꯅꯦ ꯁꯥꯔ ꯁꯤ ꯉꯥꯛꯇꯪ ꯊꯛꯀꯦ ꯁꯥꯔ ꯑꯗꯨꯝ ꯉꯥꯛꯇꯪ ꯃꯈꯥ ꯇꯥꯕꯤꯀꯣ ꯍꯣꯏ ꯅꯪ ꯑꯗꯨꯝ ꯊꯛꯆꯟꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯆꯥꯅ ꯊꯛꯅꯕ ꯂꯩꯔꯝꯒꯗ꯭ꯔꯅ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯖꯈꯤꯕꯅꯤ ꯍꯥꯏ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯀꯦꯐꯦ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯨꯝꯕ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏ ꯅꯥꯎꯕ ꯕꯣꯏ ꯀꯧ ꯇꯥꯔꯒꯁꯨ ꯃꯣꯏ ꯂꯩꯇꯕꯅꯤꯅ ꯄꯨꯁꯜꯂꯛꯇ꯭ꯔꯦ ꯑꯗꯣ ꯅꯪ ꯅꯁꯥ ꯈꯪꯅ ꯋꯥꯟ ꯇꯧꯕ ꯃꯇꯝꯗ ꯊꯣꯛꯎꯔꯒ ꯂꯧꯁꯜꯂꯛꯄꯁꯦ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯅꯪ ꯏꯁꯤꯡꯐꯧꯗ ꯄꯤꯊꯛꯄ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣꯁꯤ ꯂꯥꯏꯔꯕꯅꯤꯅ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯈꯔ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯏꯟꯀꯝ ꯈꯔ ꯂꯥꯛꯑꯀꯥꯟꯗ ꯅꯪꯒꯨꯝꯕ ꯃꯊꯪꯒꯤ ꯆꯍꯤꯁꯤꯡꯗ ꯇꯣꯞꯄꯔ ꯂꯦꯞꯄꯛꯄꯁꯤꯡꯗꯗꯤ ꯀꯣꯐꯤ ꯄꯤꯊꯛꯄ ꯉꯝꯖꯕ ꯑꯣꯏꯖꯒꯦ ꯀꯣ ꯑꯩꯈꯣꯏ ꯏꯟꯇꯔꯚꯤꯌꯨ ꯇꯧꯔꯤꯁꯦ ꯅꯪꯉꯣꯟꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁా ꯈꯔ ꯂꯧꯍꯧꯗ꯭ꯔꯤꯅꯦꯕ ꯍꯥꯏꯗꯤ ꯅꯪ ꯎꯠꯄꯒꯤ ꯑꯩꯈꯣই ꯆꯦꯅꯦꯜꯁꯤꯗ ꯅꯪ ꯎꯠꯊꯣꯛꯄꯒꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯤ ꯁꯥꯔ ꯑꯩꯈꯣꯏꯁꯨ ꯍꯥꯏꯗꯤ ꯁꯥꯔꯅ ꯑꯗꯨ ꯑꯁ ꯁꯥꯔꯁꯦ ꯀꯩꯅꯣ ꯋꯥꯈꯜꯁꯦ ꯀꯩꯅꯣꯃ ꯇꯧ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯍꯣꯔꯦꯟ ꯃꯅꯨꯡꯗ ꯇꯧꯅꯒꯗꯕ ꯄꯣꯠꯅꯦ ꯀꯩꯅꯣ ꯃꯌꯥꯝ ꯑꯗꯨꯗ ꯈꯪꯍꯟꯕ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣꯅꯦ ꯑꯩꯅ ꯂꯣꯟꯅ ꯂꯥꯛꯀꯦ ꯍꯥꯏ ꯁꯥꯔꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯁꯦ ꯇꯣꯞꯄꯔ ꯇꯥꯔꯦ ꯑꯗꯨꯕꯨ ꯀꯅꯥꯝꯇ ꯎꯅꯕꯤꯗ꯭ꯔꯦ ꯁꯥꯔꯗ ꯁꯨꯃꯥꯏꯅ ꯑꯩꯁꯦ ꯑꯝꯇ ꯎꯅꯕꯤꯌꯨ ꯂꯣꯟ ꯍꯥꯏꯕꯗ ꯑꯩꯁꯨ ꯍꯥꯏꯗꯣꯔꯛꯑꯅꯤꯕ ꯑꯩ ꯏꯖꯠꯀꯤ ꯋꯥꯐꯝꯅꯦ ꯂꯥꯛꯑꯦ ꯁꯥꯔꯅ ꯀꯩꯅꯣꯅꯦ ꯑꯩꯅ ꯂꯣꯟꯅ ꯎꯅꯕꯤꯌꯨ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯍꯥꯏꯗꯣꯔꯛꯄꯒꯤ ꯃꯑꯣꯡꯗ ꯁꯥꯔꯅ ꯄꯩꯁꯥ ꯈꯔ ꯂꯧꯒꯅꯤ ꯑꯗꯨ ꯀꯩꯅꯣ ꯑꯗꯨꯝ ꯈꯪꯉꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯂꯥꯛꯑ ꯎꯅꯔꯝꯕꯅꯤ ꯁꯥꯔ ꯑꯗꯨꯝ ꯃꯤ ꯃꯥꯜꯂꯦ ꯍꯥꯏꯗꯣꯛꯄ ꯃꯥꯜꯂꯦ ꯀꯩꯅꯣꯅꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩꯅ ꯑꯉꯥꯡꯗꯒꯤ ꯂꯧꯔꯛꯄꯅꯦ ꯑꯗꯣ ꯁꯥꯔꯁꯦ ꯋꯥꯈꯜ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯦ ꯁꯨꯃꯥꯏꯅ ꯂꯣꯏ ꯍꯥꯏꯗꯣꯛꯅꯔꯛ ꯇꯥꯔꯒꯗꯤ ꯁꯥꯔꯒꯤꯁꯨ ꯑꯔꯣꯟ ꯑꯊꯨꯞ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯁꯥꯔ ꯀꯅꯥꯅꯣ ꯁꯥꯔ ꯀꯗꯥꯏꯗꯒꯤ ꯍꯧꯔꯛꯄ ꯃꯤꯅꯣ ꯁꯥꯔꯅ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯨꯝꯕ ꯊꯕꯛꯁꯦ ꯇꯧꯔꯛꯈꯤꯕꯅꯣ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯁꯥꯔ ꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯅꯒꯨꯝꯁꯦ ꯍꯪꯒꯗꯕ ꯑꯦꯛꯖꯥꯝꯒ ꯃꯔꯤ ꯂꯩꯅꯕ ꯀꯣꯏꯁꯟ ꯍꯪꯅꯁꯦ ꯌꯥꯔꯦ ꯑꯦꯛꯖꯥꯝꯒꯤ ꯋꯥꯔꯤ ꯅꯠꯇꯕ ꯑꯩ ꯃꯈꯥ ꯇꯥꯔꯣꯏ ꯑꯗꯨꯕꯨ ꯇꯥꯔꯛꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯝ ꯑꯩꯅ ꯍꯪꯅꯤꯡꯕ ꯂꯩ ꯇꯥꯔꯒꯗꯤ ꯍꯥꯏꯕꯗꯤ ꯑꯩ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯦꯡꯀꯔꯅꯦ ꯍꯥꯏꯕ ꯑꯩꯅ ꯍꯪꯅꯤꯡꯕꯒꯤ ꯍꯪꯕ ꯌꯥꯏꯑꯕ ꯑꯗꯣ ꯅꯪꯁꯨ ꯈꯨꯝꯅꯤꯡꯕ ꯃꯈꯩ ꯈꯨꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯍꯪꯅꯤꯡꯉꯤ ꯄꯣꯠꯇꯣ ꯍꯪꯉꯣ ꯌꯥꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯍꯪꯉꯤ ꯄꯣꯠꯇꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯊꯃꯣꯏꯗ ꯇꯤꯡ ꯄꯥꯟꯕ ꯊꯣꯛꯄ ꯇꯥꯔꯒꯗꯤ ꯕꯦꯔꯥ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯁꯤꯗꯩꯁꯤꯗ ꯑꯗꯨ ꯑꯗꯥ ꯄꯩꯁꯥ ꯂꯧꯕ ꯈꯣꯠꯄ ꯑꯁꯨꯝ ꯕꯦꯔꯥ ꯀꯥꯔꯛ ꯇꯥꯔꯒꯗꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯀꯥꯏꯅꯔꯛꯀꯅꯤꯗ ꯍꯣꯏꯅꯦ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯥꯡ ꯇꯤꯚꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯅꯕꯒꯤ ꯇꯥꯟꯖꯥ ꯄꯤꯒꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯏꯟꯈꯠꯂꯛꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯉꯥꯎꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯑꯐꯕ ꯇꯧꯗꯨꯅ ꯑꯩꯈꯣꯏꯒꯤ ꯅꯣꯡꯊꯥꯡ ꯇꯤꯚꯤꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯅꯣꯡꯃꯇꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯂꯩꯕꯤꯌꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯁꯨ ꯑꯩꯈꯣꯏ ꯎꯅꯖꯔꯛꯀꯅꯤ ꯅꯣꯡꯊꯥꯡ ꯇꯤꯚꯤ ꯑꯁꯤꯕꯨ ꯃꯤꯡ ꯇꯥꯕꯤꯔꯨ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯃꯛꯇꯗ ꯀꯥꯏꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ